ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯆꯥꯛ ꯆꯥꯅꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ? ꯅꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯣ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯎꯈꯤꯒꯦ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯅ ꯀꯧꯔꯛꯄꯗ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯒꯦꯠꯇ ꯊꯨꯅ ꯆꯦꯟꯊꯣꯔꯛꯑꯣ꯫ ꯇꯈꯣꯏꯁꯦ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯗ ꯀꯌꯥ ꯏꯇꯥ ꯇꯥꯒꯟꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯄꯣꯂꯣꯏꯕꯗꯨ ꯌꯥꯎꯕ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯅꯥꯅꯣ ꯂꯩꯇ꯭ꯔꯤꯁꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯃꯈꯥꯔꯣꯝꯒꯤ ꯏꯕꯣꯇꯣꯝꯕꯤꯗꯣ ꯀꯨꯏꯔꯕꯅꯤ ꯅꯥꯗꯨꯅ ꯂꯩꯕ, ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔ ꯃꯥꯅꯤ ꯂꯩꯇ꯭ꯔꯤꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯄꯣꯂꯣꯏꯅꯕ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯃꯤ ꯈꯔ ꯃꯪꯂꯣꯝꯗ ꯍꯥꯟꯅ ꯆꯠꯂꯨ, ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯨꯆꯣ, ꯀꯨꯏꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯨꯁꯨ ꯃꯤ ꯄꯣꯂꯣꯏꯗꯕ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯒ ꯃꯥꯒ ꯍꯥꯟꯅ ꯃꯪꯂꯣꯝꯗ ꯆꯠꯂꯝꯃꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯃꯪꯂꯣꯝꯗ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯄꯗꯨ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯪ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯪ ꯑꯗꯣꯝꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯟꯗꯨꯅ ꯆꯣꯡꯉꯒ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯏꯁꯥꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯅꯨꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯗ ꯊꯣꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯪ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯖꯣꯏ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒ ꯊꯥꯡꯒꯨꯝꯕ ꯑꯃ ꯂꯧꯔꯨꯁꯤꯔꯥ? ꯃꯐꯝ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯉꯤ, ꯊꯥꯡꯒꯨꯝꯕ ꯌꯣꯝꯄꯥꯛꯀꯨꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯈꯨꯠꯅꯗꯤ ꯁꯦꯡꯇꯣꯛꯄꯗꯤ ꯉꯝꯃꯣꯏ꯫ ꯑꯩꯁꯨ ꯉꯁꯥꯏ ꯊꯥꯡꯒꯨꯝꯕ ꯑꯃ ꯄꯨꯔꯛꯀꯦꯗꯤ ꯈꯟꯕꯅꯤ, ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯦ꯫ ꯅꯪ ꯅꯇꯣꯝꯗ ꯂꯩꯍꯧꯕ ꯇꯜꯂꯁꯨ ꯑꯩꯒ ꯆꯠꯂꯒ ꯂꯧꯔꯨꯁꯤꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯉꯨꯗ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤ ꯊꯣꯡꯅꯔꯛꯑꯅꯤ ꯈꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯌꯥꯝꯕ, ꯅꯪ ꯂꯧꯔꯨꯔꯣ, ꯑꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯜꯂꯦ, ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯗꯨꯁꯨ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯊꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯐꯝꯂꯤꯉꯩꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯁꯣꯛ ꯕ꯭ꯔꯦꯛ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯊꯥꯡ ꯂꯧꯕ ꯆꯪꯈꯤꯕ ꯏꯌꯥꯝꯕꯗꯣ ꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ, ꯇꯥꯊꯣꯏꯕ, ꯅꯅꯥꯎꯗꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯦ, ꯇꯥꯊꯣꯏꯕ ꯍꯣꯏꯗꯤ ꯆꯥꯛ ꯉꯟꯕꯅꯤꯅ ꯆꯥꯛꯀ ꯇꯣꯛꯑꯝꯃꯅꯤ, ꯇꯥꯊꯣꯏꯕ ꯅꯪ ꯌꯣꯝꯄꯥꯛꯀꯨꯝꯕꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪ ꯑꯗꯨꯒꯤ ꯃꯐꯝ ꯃꯀꯣꯏꯕ ꯑꯗꯥꯏꯋꯥꯏꯗꯗꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩ ꯃꯪꯂꯣꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯁꯨ ꯑꯩꯅ ꯄꯥꯈꯠꯅ ꯃꯪꯂꯣꯝꯗꯒꯤ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯖꯣꯏ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯅ? ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒ ꯃꯪꯂꯣꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ, ꯃꯪ ꯃꯌꯥꯁꯦ ꯁꯣꯛ ꯕ꯭ꯔꯦꯛ ꯀꯔꯤꯒꯨꯝꯕ ꯃꯤꯒꯨꯝꯕ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯑꯩꯗꯤ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯃꯤꯍꯨꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯣ, ꯃꯪ ꯃꯌꯥꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯄꯁꯦ ꯐꯠꯇꯕꯅꯤ, ꯅꯌꯨꯝ ꯌꯧꯔꯒ ꯃꯩ ꯑꯣꯛꯊꯣꯛꯑꯒ ꯐꯖꯅ ꯆꯪꯉꯨ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯂꯥꯛꯑꯣ, ꯃꯪ ꯑꯁꯤ ꯈꯔ ꯁꯦꯡꯇꯣꯛꯎꯁꯤ, ꯑꯁꯤꯕꯁꯨ ꯄꯨꯊꯣꯔꯛꯑꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯅ ꯃꯪꯒꯤ ꯑꯀꯣꯏꯕꯗꯨ ꯁꯦꯡꯇꯣꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯁꯤꯕꯗꯣ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕꯗꯣ ꯄꯣꯂꯣꯏꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯃꯪ ꯃꯌꯥꯗ ꯂꯩꯔꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯂꯣꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯄꯣꯂꯣꯏꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯉꯛꯇꯅꯕ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯣꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯥꯏꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ
ꯃꯁꯥꯗꯣ ꯂꯦꯛꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯥꯏꯕ ꯑꯗꯨꯕꯨ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ? ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯛꯇꯅ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯃꯪꯊꯣꯡ ꯊꯤꯡꯕꯁꯤꯅ ꯀꯅꯥꯅ ꯊꯤꯡꯒꯗꯧꯔꯤ? ꯅꯈꯣꯏ ꯅꯍꯥ ꯑꯃꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕꯗꯣ ꯂꯣꯏꯔꯒ ꯃꯥꯏꯕ ꯀꯨꯕꯦꯔ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤ ꯀꯧꯗꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯍꯪꯉꯝꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ꯫ ꯃꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪ ꯁꯥꯔꯤꯕ ꯖꯒꯥ ꯑꯁꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯅꯤꯡꯊꯤꯖꯅ ꯁꯥꯈꯤꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯣꯖꯥ ꯃꯥꯏꯕ, ꯃꯗꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯉꯥꯡ ꯅꯍꯥꯁꯤꯡꯅ ꯍꯥꯊꯨ ꯍꯥꯊꯨ ꯁꯥꯈꯤꯕ ꯃꯪꯅꯤ, ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯃꯪ ꯁꯥꯖꯜꯂꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯏꯔꯝ ꯈꯔ ꯁꯣꯛꯏ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯪ ꯁꯥꯖꯜꯂꯨꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯍꯥꯟꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯅꯤꯡꯊꯤꯖꯅ ꯁꯥꯕ ꯌꯥꯗ꯭ꯔꯣ? ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯪ ꯑꯁꯤ ꯃꯐꯝ ꯆꯥꯗꯦ꯫ ꯀꯣꯟꯅ ꯅꯈꯣꯏ ꯇꯥꯟꯅꯔꯒ ꯑꯊꯨꯕꯗ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯁꯤꯟꯇꯣꯛꯎ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯍꯨꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯤꯗꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒꯤ ꯆꯥꯅꯕ ꯇꯜ ꯂꯩꯕ ꯍꯣꯇꯦꯜꯗ ꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ, ꯖꯣꯏ, ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯥꯗꯦ, ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯖꯣꯏ, ꯉꯔꯥꯡ ꯄꯣꯠꯂꯣꯏꯐꯝꯗ ꯋꯥꯟꯊꯔꯛꯄ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯗꯣ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯅ ꯍꯨꯏꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯤꯕ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯅ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕ꯫ ꯀꯤꯕꯨ ꯀꯤꯔꯦꯗ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪ ꯃꯌꯥꯗ ꯍꯧꯕ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯀ꯭ꯋꯥꯛ ꯑꯅꯤꯈꯛ ꯂꯥꯛꯅ ꯂꯥꯛꯅ ꯑꯃꯨꯛ ꯈꯣꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛꯁꯤꯅ ꯀꯅꯥ ꯑꯃꯨꯛ ꯂꯧꯗꯣꯔꯤꯕꯖꯥꯠꯅꯣ? ꯃꯁꯤꯒꯤ ꯎꯖꯥꯎ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯑꯁꯤꯗ ꯀ꯭ꯋꯥꯛꯅꯕꯨ ꯇꯣꯡꯗꯨꯅ ꯍꯦꯛ ꯈꯣꯡꯂꯕꯗꯤ ꯃꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯒꯟꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ, ꯗꯗꯥ, ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ, ꯂꯩꯀꯥꯏꯁꯤ ꯂꯩꯒꯗꯕ ꯏꯄꯥꯝꯗ ꯊꯥ ꯑꯃꯅꯤ ꯂꯩꯔꯨꯁꯤꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯣꯠꯂꯣꯏꯕ ꯍꯦꯛ ꯂꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯇꯣꯏꯅ ꯇꯠꯇꯅ ꯂꯩꯇꯕ ꯌꯥꯎꯅꯔꯛꯂꯤꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯪꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯖꯥꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯊꯝꯕꯥꯜꯖꯥꯎꯁꯨ ꯍꯦꯛ ꯂꯩꯖꯔꯝꯃꯗꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯑꯊꯨꯕꯗ ꯂꯩꯀꯥꯏꯁꯤ ꯃꯥꯏꯕ ꯑꯇꯩ ꯑꯈꯪ ꯑꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ ꯊꯤꯗꯣꯛꯇꯨꯅ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯍꯟꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯃꯤ ꯇꯣꯏꯅ ꯇꯠꯇꯅ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯟꯅꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯪꯕ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯩꯀꯥꯏꯒꯤ ꯃꯪ ꯃꯌꯥ ꯑꯗꯣꯝꯗ ꯑꯃꯨ ꯑꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯃꯪ ꯃꯌꯥꯗ ꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯠꯇꯅ ꯁꯤꯕ ꯌꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯃꯌꯥꯗ ꯃꯤꯒꯨꯝꯕ ꯆꯠꯄꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯃꯌꯥꯗ ꯑꯀꯤ ꯑꯀꯤꯕ ꯀꯌా ꯑꯃ ꯑꯣꯛꯅꯕ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯣꯝꯗꯁꯨ ꯅꯣꯡꯃꯅ ꯅꯨꯄꯤ ꯑꯃꯅ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ, ꯑꯗꯨꯒ ꯅꯣꯡꯃꯅ ꯅꯨꯄꯥ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯀꯤ ꯑꯀꯤꯕ ꯃꯇꯧꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯇꯝꯊꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯪꯂꯥꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯪ ꯑꯁꯤ ꯃꯪꯊꯣꯡ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯦ꯫ ꯅꯈꯣꯏꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯀꯔꯥꯏꯗꯒꯤ ꯃꯥꯏꯕ ꯀꯧꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯍꯟꯕꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯍꯟꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨ
ꯄꯣꯂꯣꯏꯕ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯁꯥꯗꯣ ꯂꯦꯛꯊꯔꯛꯈꯤ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯇꯠꯇꯅ ꯊꯣꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯪꯂꯥꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯪꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯅꯝꯃꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯪ ꯁꯥꯔꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯜꯂꯤ ꯃꯐꯝ ꯑꯁꯤꯅꯁꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯪꯊꯣꯡ ꯑꯁꯤ ꯊꯤꯡꯉꯝꯃꯒꯦ ꯑꯗꯨꯒ ꯑꯊꯨꯕꯗ ꯃꯪ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯇꯣꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯅ ꯇꯠꯇꯅ ꯊꯣꯛꯑꯝꯕꯗꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ